Yelhoumee meitei singgi revenue amadi settlement department na policy amagi makhada yumfam gi Patta Pithoknaba Mmtu tribe union MMTU na Taksillakli ngasi MMTU na thadorakpa chirol amagi matungina Manipur gi Yelhoumee meitei furup ki imung kaya ama yumfam gi pata paidana chahi kaya ama leirakli lengak na su masi khanglabasu tumina leisilibasi ngaktaba ngamde hiramasida kayarak haikre revenue amadi settlement department na thabakta onthokta na leiriba asi mathau masak khangdabani haibada laloi revenue department ke asoiba kaya asina ngasigi mirolna awaba kaya mayok naribani Chap chaba len law ama leitaba amadi MLR and LR Act 1960 asisu maya yaudabana ngasidi yumthangnabada leiba mitop kaya amana narol da leishinduna mapu sarakle yelho furup meitei saidanglaga hingli mamangi lengakna soirambadagi ngasigi mirolna fangliba chaitheng asi tungi mirolda fangdanaba lengakna athobada yumfamgi Patta Pithokpiyu loinana MLR and LR Act 1960 asi reform taubiyu haina appeal taurakli Assam da Prime Minister Narendra Modi amadi Lamdamdugi Chief Minister na policy amagi makhada yumfam gi pata paidaba Assam gi Yelhoumee da pata yenthokre Manipur da su yumfam gi pata paidaba Yelhoumee meitei singna leiriba mafam singda niyam chumna survey tauraga fongfam thokpa pata pibiyu haina taknaduna lakli Manipur da illegal immigrant singna yummai thadoktuna nongmai kaptuna talaklaba furupasigi tungi mirolgi maraiba kari oigadawri ngamkhai wangmadagi naronda lansilakpa kuki singna mafam kayada khunda salakpa khun macha lingkhatuna makhoigi mapa mapuna thamlamba lamni hairakle maram sing asina lengakna policy ama sembiduna athuba matamda yumfam gi pata paidaba meitei singgi yumfam gi Patta Pithoknaba amadi meitei bu ST lista chanhanaba MMTU na lengaki pukning chingsilakli